ꯍꯦꯜꯂꯣ ꯃꯌꯥꯝ, ꯒꯨꯗ ꯏꯚꯤꯅꯤꯡ ꯃꯌꯥꯝ, ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ? ꯂꯥꯏꯚ ꯂꯥꯛꯑꯣ, ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯁꯥꯟꯅꯁꯤ꯫ ꯍꯦꯜꯂꯣ ꯇꯦꯟꯖꯤꯡ ꯌꯨꯝꯅꯥꯝ, ꯁꯣꯜ ꯃꯣꯏꯔꯥꯡꯊꯦꯝ, ꯃꯌꯥꯝ ꯂꯥꯏꯚ ꯂꯥꯛꯑꯣꯀꯣ꯫ ꯒꯨꯗ ꯏꯚꯤꯅꯤꯡ ꯃꯌꯥꯝ, ꯒꯨꯗ ꯏꯚꯤꯅꯤꯡ ꯇꯧꯅꯤ, ꯀ꯭ꯂꯥꯁ ꯇꯧꯅꯤ ꯃꯌꯥꯝ, ꯀ꯭ꯂꯥꯁ ꯇꯧꯅꯤ꯫ ꯑꯣꯖꯥ ꯑꯒꯅꯤꯕꯤꯔꯒꯤ ꯀ꯭ꯂꯥꯁ ꯍꯧꯔꯁꯤ꯫ ꯍꯣꯏ, ꯍꯧꯔꯅꯤ ꯑꯒꯅꯤꯕꯤꯔꯒꯤꯁꯨ ꯍꯧꯔꯅꯤ ꯃꯌꯥꯝ꯫ ꯆꯥꯛꯀ ꯆꯥꯗ꯭ꯔꯤ꯫ ꯁ꯭ꯇꯦꯇꯤꯛ ꯖꯤꯀꯦꯗꯤ ꯏꯁꯄꯣꯔꯠꯁ ꯂꯩꯔꯦ, ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁ, ꯐꯣꯛ ꯗꯥꯟꯁ ꯀꯣ, ꯑꯗꯨꯏ ꯃꯇꯨꯡꯗ ꯐꯣꯛ ꯃ꯭ꯌꯨꯖꯤꯛ, ꯕꯨꯛꯁ ꯑꯦꯟ ꯑꯣꯊꯔ ꯐꯤꯌꯔ ꯑꯦꯟ ꯐꯦꯁꯇꯤꯚꯦꯜ, ꯁꯤꯁꯤꯡꯁꯤ ꯄꯥꯎꯀꯣ꯫ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯀꯣꯔꯁ ꯅꯈꯣꯏꯒꯤ ꯀꯩꯅꯣ ꯐꯥꯎꯕ ꯁ꯭ꯇꯦꯇꯤꯛ ꯖꯤꯀꯦ, ꯀꯔꯦꯟ ꯑꯦꯐꯤꯌꯔꯁ ꯂꯣꯏꯅ ꯀꯕꯔ ꯇꯧꯒꯅꯤ ꯃꯌꯥꯝ꯫ ꯍꯣꯏ, ꯇꯧꯅꯤ, ꯃꯊꯪ ꯇꯝ ꯇꯧꯅꯤ ꯃꯌꯥꯝ꯫ ꯑꯗꯣ ꯀ꯭ꯂꯥꯁ ꯁꯤ ꯍꯞꯇꯥ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯍꯞꯇꯥꯁꯤ ꯑꯩꯁꯦ ꯈꯔ ꯆꯥꯕꯁꯨ ꯃꯊꯧ ꯅꯥꯏꯗ꯭ꯔꯦ, ꯇꯨꯝꯕꯁꯨ ꯃꯊꯧ ꯅꯥꯏꯗ꯭ꯔꯦ꯫ ꯃꯌꯥꯝꯁꯨ ꯁꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯎꯕꯤꯔꯝꯒꯅꯤ ꯑꯩ ꯃꯥꯏꯊꯣꯡꯁꯤꯒꯀꯣ꯫ ꯑꯗꯣ ꯍꯛꯆꯥꯡꯁꯦ ꯈꯔ ꯁꯤ ꯍꯞꯇꯥꯁꯦ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕꯀꯣ꯫ ꯑꯗꯨꯅ ꯑꯩ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯃꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐꯖꯅ ꯀ꯭ꯂꯥꯁ ꯇꯧꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯌꯦꯡ ꯍꯪꯆꯤꯠ ꯃꯟꯗꯦꯗꯒꯤ ꯑꯃꯨꯛ ꯀ꯭ꯂꯥꯁ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯅꯤ ꯃꯌꯥꯝꯀꯣ꯫ ꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯒꯦꯅ ꯂꯥꯛꯄꯅꯤ꯫ SSC ꯏꯪꯂꯤꯁꯀꯤ, GDꯒꯤ ꯏꯪꯂꯤꯁꯀꯤꯁꯨ ꯀꯩꯅꯣ ꯇꯧꯅꯤ ꯃꯌꯥꯝ, ꯃꯔꯥꯊꯣꯟ ꯑꯣꯏꯅ ꯀ꯭ꯂꯥꯁ ꯇꯧꯅꯤ꯫ ꯍꯧꯖꯤꯛ ꯃꯦꯠꯁ, ꯔꯤꯖꯅꯤꯡ ꯂꯣꯏꯅ ꯃꯔꯥꯊꯣꯟ ꯀ꯭ꯂꯥꯁ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛ 30 ꯗꯦꯖꯁꯦ ꯐꯖꯅ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯁꯦꯝꯃꯒ, ꯑꯗꯣ ꯍꯧꯖꯤꯛ 30 ꯗꯦꯖꯁꯤꯒꯤ ꯃꯅꯨꯡꯗ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯅꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯗ ꯍꯌꯦꯡ ꯀꯥꯟꯅꯒꯗꯕꯀꯣ, ꯃꯗꯨꯒꯤ ꯇꯣꯄꯤꯛꯁꯤꯡꯗꯣ ꯈꯜꯂꯒ ꯇꯥꯛꯀꯅꯤ꯫ ꯇꯦꯇꯨ ꯌꯥꯕ ꯃꯐꯝꯁꯦ ꯀꯔꯝꯕ ꯃꯐꯝꯗꯅꯣ? ꯇꯦꯇꯨꯗꯤ ꯄꯔꯃꯅꯦꯟ ꯇꯦꯇꯨꯗꯤ ꯌꯥꯗꯕꯅꯤ꯫ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯑꯉꯥꯡ ꯃꯤ 13 ꯌꯥꯎꯔꯛꯏ꯫ ꯃꯤ 13 ꯍꯥꯏꯁꯦ ꯑꯩꯒꯤ ꯃꯤ 100-100 ꯅꯠꯇꯦ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ, ꯃꯤ 15-30 ꯈꯛ ꯇꯥꯛꯄꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯃꯤ 13 ꯁꯦꯂꯦꯛꯁꯟ ꯑꯣꯏꯔꯛꯏ꯫ ꯍꯣꯏ, ꯀꯥꯟꯅꯕ ꯐꯪꯒꯅꯤ꯫ ꯑꯩ ꯏꯁꯥꯃꯛꯁꯨ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯒꯤ ꯐꯤꯜꯁꯤꯒ ꯂꯩꯔꯛꯂꯤꯕ 2017ꯗꯒꯤ ꯂꯩꯔꯛꯄꯅꯦꯕꯀꯣ꯫ ꯑꯗꯣ ꯑꯩ ꯆꯍꯤ 2.5 ꯑꯍꯨꯝꯃꯨꯛ ꯊꯕꯛ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ, ꯀꯣꯆꯤꯡ ꯇꯥꯛꯄ ꯍꯧꯔꯤꯁꯤꯀꯣ꯫ ꯍꯛꯆꯥꯡꯁꯤ ꯈꯔ ꯃꯌꯦꯡ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯍꯌꯦꯡ ꯃꯟꯗꯦꯗꯒꯤ ꯀ꯭ꯂꯥꯁ ꯇꯧꯅꯤ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ꯫ ꯑꯩꯈꯣꯏꯗꯨꯒꯤ ꯀꯔꯤꯝꯇ ꯇꯦꯟꯁꯟ ꯂꯧꯔꯨꯅꯨ꯫ ꯃꯟꯗꯦꯗꯒꯤ ꯑꯩꯈꯣꯏ ꯐꯖꯅ, ꯍꯥꯏꯕꯗꯤ 30 ꯗꯦꯖꯀꯤ ꯇꯥꯔꯒꯦꯠ ꯑꯃ ꯇꯧꯔꯒ ꯐꯖꯅ ꯀ꯭ꯂꯥꯁ ꯍꯧꯔꯅꯤ꯫ ꯃꯦꯠꯁꯀꯤ ꯈꯪꯗꯦ, ꯔꯤꯖꯅꯤꯡ ꯈꯪꯗꯦ, SSC GDꯒꯤ ꯑꯣꯐꯂꯥꯏꯟ ꯀ꯭ꯂꯥꯁ ꯂꯧꯕ ꯌꯥꯅꯤ꯫ ꯑꯗꯣ ꯑꯩꯒꯤ ꯀꯣꯆꯤꯡꯁꯤꯗꯤ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯃꯅꯤꯄꯨꯔꯗ ꯅꯠꯇꯦ, ꯀꯁꯥꯔꯗꯅꯦꯕꯀꯣ꯫ ꯁꯥꯔꯅ ꯇꯥꯛꯄꯇꯪ ꯄꯥꯕꯅꯤ꯫ ꯁꯥꯔ ꯍꯣꯏ, ꯑꯗꯨ ꯄꯥꯎ ꯀꯔꯤꯃ ꯀꯥꯏꯔꯨꯅꯨ, ꯍꯦꯛ ꯑꯦꯛꯖꯥꯝꯗ ꯂꯣꯏꯅ ꯀꯃꯟ ꯐꯪꯒꯅꯤ ꯃꯥꯟꯅꯕ꯫ ꯂꯥꯁ 6 ꯃꯟꯁꯀꯤ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯤ ꯄꯥꯕꯗ ꯀꯥꯟꯅꯒꯗ꯭ꯔꯣ? ꯀꯥꯟꯅꯒꯅꯤ꯫ ꯃꯌꯥꯝ ꯌꯥꯔꯦꯀꯣ꯫ ꯑꯗꯣ ꯀꯩꯅꯣ, ꯍꯌꯦꯡ ꯃꯟꯗꯦꯗꯒꯤ ꯁꯨꯝ ꯄꯨꯡ 12:30 ꯅꯨꯡꯗꯥꯡꯒꯤ, ꯃꯌꯥꯝ ꯑꯁꯥꯝꯒꯤꯗꯤ ꯀꯠ ꯑꯣꯐꯁꯦ 65.66 ꯃꯤꯅꯤꯃꯝ, ꯑꯗꯨꯗꯒꯤꯅꯤ ꯊꯕꯛ ꯐꯪꯕ ꯍꯧꯔꯤꯁꯤꯀꯣ꯫ ꯑꯒꯅꯤꯕꯤꯔꯁꯨ ꯍꯧꯔꯁꯤ, ꯀꯨꯏꯗ꯭ꯔꯦ ꯑꯣꯖꯥ꯫ ꯑꯒꯅꯤꯕꯤꯔꯒꯤ ꯀꯔꯝꯕ ꯊꯕꯛ ꯊꯣꯛꯈ꯭ꯔꯦ? ꯑꯒꯅꯤꯕꯤꯔꯒꯤꯁꯤꯗꯤ ꯏꯌꯥꯔꯐꯣꯔꯁꯀꯤꯗꯤ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦꯀꯣ꯫ ꯍꯣꯏ, ꯑꯣꯟꯂꯥꯏꯟꯁꯨ ꯇꯧꯅꯤ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ꯫ ꯑꯗꯣ ꯍꯟꯗꯛꯀꯤ GDꯁꯤꯃꯇꯪ ꯍꯥꯟꯅ ꯐꯖꯅ ꯂꯣꯏꯁꯤꯟꯈꯤꯁꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯊꯪ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯌꯥꯗꯦꯗꯣ ꯐꯖꯅ ꯑꯩꯈꯣই ꯇꯥꯟꯅꯔ ꯇꯧꯁꯦꯕꯀꯣ꯫ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯀꯤ ꯄꯥꯕꯁꯤ ꯀꯃꯥꯏꯅ ꯄꯥꯗꯣꯏꯅꯣ? 1 ꯂꯥꯏꯅꯔ ꯄꯥꯕ ꯑꯃ ꯈꯪꯗ꯭ꯔꯦ꯫ 1 ꯂꯥꯏꯅꯔ ꯑꯣꯏꯅ ꯄꯥꯔꯣꯀꯣ꯫ ꯀꯔꯤꯒꯤꯅꯣꯗꯤ ꯅꯣꯏꯒꯤꯗꯨ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯏꯁꯇꯦꯠꯃꯦꯟꯒꯤ ꯀꯣꯏꯁꯟ ꯌꯥꯝ ꯂꯥꯛꯑꯣꯏ꯫ SSLꯗꯁꯨ ꯌꯥꯝꯅ ꯏꯁꯇꯦꯠꯃꯦꯟꯒꯤ
ꯃꯅꯤꯄꯨꯔꯅ ꯈꯔ ꯋꯥꯡꯉꯤ ꯀꯠ ꯑꯣꯐꯁꯦ ꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯀꯝꯄꯤꯇꯤꯁꯟꯁꯦ ꯑꯁꯥꯝꯒ ꯃꯅꯤꯄꯨꯔꯒ ꯑꯩꯈꯣꯏꯁꯨ ꯈꯪꯂꯝꯒꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯑꯁꯥꯝꯁꯤꯒ SSCꯒꯤ ꯀꯝꯄꯤꯇꯤꯁꯟꯁꯦ ꯂꯤꯛꯑꯦꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯂꯩꯇꯦ ꯃꯥꯔꯛ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯋꯥꯡꯅ ꯐꯪꯗꯦ ꯑꯗꯣ ꯃꯃꯥꯡ ꯆꯍꯤ ꯂꯥꯁ ꯏꯌꯥꯔꯗꯗꯤ ꯃꯥꯔꯛ ꯌꯥꯝꯅ ꯍꯥꯏꯅꯦꯕꯀꯣ ꯀꯠ ꯑꯣꯐ ꯃꯃꯥꯡꯒꯤꯗꯨꯗꯤ ꯅꯪ 87 89ꯗ ꯀꯩꯅꯣꯅꯤ ꯀꯠ ꯑꯣꯐ ꯆꯠꯈ꯭ꯔꯤꯕꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯅꯦꯝꯃꯤ ꯉꯁꯤꯗꯤ ꯇꯧꯔꯣꯏ ꯍꯌꯦꯡ ꯃꯟꯗꯦꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯂꯣꯏ ꯇꯧꯔꯅꯤ ꯅꯣꯏ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ ꯑꯃ ꯇꯧꯕ ꯃꯇꯝꯗꯅꯦꯀꯣ ꯆꯦꯞꯇꯔ 2 3 ꯑꯗꯨꯒꯤ ꯀ꯭ꯂꯥꯁ ꯇꯧꯅꯦꯕ ꯍꯧꯖꯤꯛꯀꯣ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯐꯤꯠ ꯂꯣꯁ ꯈꯛꯇꯒꯤ ꯇꯧꯔꯔꯣꯏ ꯁꯄꯣꯁ ꯄ꯭ꯔꯣꯐꯤꯠ ꯂꯣꯁ ꯑꯗꯒꯤ ꯗꯤꯁꯀꯥꯎꯟꯠ ꯑꯗꯒꯤ ꯑꯦꯚꯔꯦꯖ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯤꯜꯂꯒ ꯇꯧꯅꯦꯕꯀꯣ ꯑꯦꯌꯔꯐꯣꯔꯁꯀꯤꯗꯣ ꯑꯦꯛꯖꯥꯝꯗꯣ ꯃꯅꯤꯄꯨꯔꯗ ꯇꯥꯗ꯭ꯔꯣ ꯃꯅꯤꯄꯨꯔꯗ ꯇꯥꯕꯁꯦ ꯃꯅꯤꯄꯨꯔꯁꯤꯗ ꯇꯥꯒꯟꯗꯦ ꯒꯨꯋꯥꯍꯥꯇꯤꯗꯅ ꯑꯌꯥꯝꯕ ꯇꯥꯒꯜꯂꯤ ꯕꯣꯔꯖꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏꯒꯤ ꯏꯌꯔꯐꯣꯔꯁꯀꯤ ꯌꯨꯅꯤꯠ ꯂꯩꯌꯦꯕꯀꯣ ꯃꯗꯨꯗ ꯇꯥꯒꯟꯕꯅꯤ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯣꯟꯂꯥꯏꯟ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯁꯦ ꯀꯅꯥꯅ ꯂꯧꯕꯅꯣ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯑꯦꯛꯖꯥꯝꯗꯤ ꯑꯣꯟꯂꯥꯏꯟ ꯑꯣꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯣꯟꯂꯥꯏꯟ ꯑꯣꯏꯔꯕꯅꯤꯅ ꯁꯦ ꯃꯅꯤꯄꯨꯔꯗꯁꯨ ꯁꯨꯝ ꯇꯥꯕ ꯌꯥꯏ SSCGDꯒꯤ ꯑꯦꯛꯖꯥꯝꯁꯤ ꯀꯔꯝ ꯀꯥꯟꯗꯩ ꯇꯧꯗꯧ ꯃꯥꯟꯒꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤꯁꯤ ꯇꯦꯟꯇꯦꯇꯤꯚ ꯍꯥꯏꯕꯗꯨꯗ ꯍꯪꯕꯅꯤ 23 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯤ ꯗꯦꯠ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯞ ꯆꯥꯕꯤꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯣꯏꯅꯗꯤ 23 ꯐꯦꯕ꯭ꯔꯨꯋꯥꯔꯤꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯇꯦꯟꯇꯦꯇꯤꯚꯁꯨ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯗꯦꯠ ꯑꯃ ꯄꯤꯕꯅꯤꯅ ꯃꯗꯨꯗꯩ ꯁꯨꯝ ꯍꯧꯕ ꯌꯥꯏ ꯕꯣꯔꯤꯁ ꯃꯌꯥꯝ ꯑꯗꯣ ꯀ꯭ꯂꯥꯁꯁꯦ ꯍꯌꯦꯡ ꯃꯟꯗꯦꯗꯒꯤ ꯇꯧꯒꯅꯤ ꯃꯅꯤꯄꯨꯔꯒꯤ OBCꯁꯦ ꯀꯠ ꯑꯣꯐ ꯀꯌꯥ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯁꯦ ꯑꯩ ꯌꯦꯡꯗꯦꯕꯀꯣ ꯑꯗꯨ ꯌꯦꯡꯉꯒ ꯁꯨꯝ ꯍꯌꯦꯡꯒꯤ ꯀ꯭ꯂꯥꯁꯇ ꯍꯥꯏꯔꯁꯨ ꯌꯥꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯂꯛꯑꯁꯨ ꯌꯥꯏ ꯌꯦꯡꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦꯕꯀꯣ MTSꯀꯤ ꯁ꯭ꯂꯣ ꯊꯣꯛꯂꯛꯑꯗꯤ ꯃꯗꯨꯒꯤꯗꯨ ꯁ꯭ꯂꯣ ꯁꯦꯂꯦꯛꯁꯟꯗꯨ ꯇꯧꯁꯤꯜꯂꯣꯕꯀꯣ ꯑꯣꯏꯒꯅꯤ GKꯗꯨ ꯑꯩꯅ ꯇꯥꯛꯂꯤꯕ ꯇꯣꯄꯤꯛꯁꯤꯡꯗꯣ ꯀꯚꯔ ꯂꯣꯏꯅ ꯇꯧꯗꯧꯔꯤꯃꯦꯕꯀꯣ ꯖꯤꯑꯣ ꯇꯥꯛꯄꯁꯤꯡꯗꯣ ꯀꯚꯔ ꯇꯧꯔꯕꯅꯤ ꯑꯗꯨꯅꯁꯨ ꯅꯈꯣꯏꯒꯤ ꯁꯨꯝ ꯌꯥꯅꯤ ꯄꯨꯡꯗꯤ ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡ ꯄꯨꯡ 9ꯗ ꯅꯨꯃꯤꯗꯥꯡ 8 PM ꯑꯁꯥꯝ ꯄꯨꯂꯤꯁ ꯑꯁꯥꯝ ꯐꯣꯔꯦꯁꯀꯤ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ADRꯒꯤꯁꯨ ꯊꯣꯛꯂꯛꯑꯅꯤ ꯑꯁꯥꯝ ꯐꯣꯔꯦꯁꯀꯤꯁꯨ ꯊꯣꯛꯈ꯭ꯔꯦꯕꯀோ ꯑꯁꯥꯝ ꯒꯕꯔꯟꯃꯦꯟ ꯖꯣꯕ ꯑꯁꯥꯝ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤꯁꯨ ꯊꯕꯛ ꯊꯣꯛꯈ꯭ꯔꯦ ꯑꯁꯥꯝ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯁꯤꯅ ꯑꯣꯟꯂꯤ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯍꯣꯏ ꯌꯥꯅꯤ ꯑꯩꯒꯤꯁꯦ ꯁꯨꯝ ꯄꯥꯔꯒ ꯌꯥꯅꯤ ꯌꯦꯡꯉꯣ ꯅꯈꯣꯏ ꯑꯦꯛꯖꯥꯝ ꯑꯃꯨꯛꯇꯪ ꯊꯥꯗꯣꯛꯎꯁꯣꯕ ꯑꯗꯨꯒ ꯌꯦꯡꯉꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯏꯁꯄꯣꯔꯠꯁ ꯀꯣꯇꯥꯁꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯆꯍꯤ ꯀꯌꯥ ꯐꯥꯎ ꯌꯥꯒꯗꯒꯦ ꯏꯁꯄꯣꯔꯠꯁ ꯀꯣꯇꯥꯗꯨꯗꯤꯀꯣ ꯃꯗꯨꯏꯗꯣ ꯑꯌꯥꯝꯕꯅ ꯏꯁꯄꯣꯔꯠꯁ ꯀꯣꯇꯥꯒꯤ ꯚꯦꯀꯦꯟꯁꯤꯒꯤ ꯂꯥꯛꯂꯒꯗꯤ ꯃꯗꯨꯒꯤ ꯅꯪꯒꯤ ꯍꯥꯏꯗꯤ ꯅꯪꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯐꯦꯁꯤꯂꯤꯇꯤꯗꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯃꯗꯨꯗ ꯐꯪꯕ ꯍꯦꯟꯕꯅꯤ ꯑꯗꯨꯒ ꯁꯨꯝ ꯖꯦꯅꯔꯦꯜ SSC GDꯒꯨꯝꯕꯗꯗꯤ ꯈꯔ ꯋꯥꯠꯄꯒꯨꯝ ꯇꯧꯕꯅꯤ ꯑꯒꯅꯤꯕꯤꯔꯒꯤ ꯏꯌꯔꯐꯣꯔꯁꯀꯤ ꯂꯥꯛꯄꯗꯣ ꯑꯣꯟꯂꯥꯏꯟ ꯂꯥꯁ ꯗꯦꯠ ꯑꯣꯏꯔꯝꯈꯤꯔꯣꯏ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯍꯨꯝꯅꯤ ꯃꯔꯤ ꯃꯉꯥꯅꯤꯗ ꯐꯥꯔꯤꯕꯅꯤ ꯑꯒꯅꯤꯕꯤꯔꯒꯤꯗꯣ 5 ꯏꯌꯔ ꯄ꯭ꯂꯥꯟꯒ ꯁꯦꯟꯁꯁꯀꯁꯦ ꯑꯗꯨꯝ ꯂꯥꯛꯀꯗ꯭ꯔꯥ ꯀꯣꯏꯁꯟ ꯑꯃ ꯑꯅꯤꯗꯤ ꯁꯥꯔ ꯁꯣꯏꯗꯕꯤ ꯍꯣꯏ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣই ꯃꯌꯥꯝ ꯀ꯭ꯂꯥꯁ ꯇꯧꯅꯤ CGLꯒꯤ ꯄ꯭ꯔꯤꯄꯔꯦꯁꯟ ꯇꯧꯕꯗ SSC GDꯒꯤ ꯑꯦꯛꯖꯥꯝ ꯊꯥꯀꯥꯟꯗ ꯂꯥꯏꯒꯗ꯭ꯔꯥ ꯍꯣꯏ ꯂꯥꯏꯒꯅꯤ CGLꯗꯤ SSC GDꯒꯤ ꯃꯀꯣꯛꯅꯤꯗꯅ ꯑꯦꯛꯖꯥꯝꯁꯦ ꯂꯨꯕꯗ ꯑꯗꯨꯅ ꯑꯔꯨꯕ ꯑꯦꯛꯖꯥꯝꯗꯨꯒꯤ ꯀꯣꯆꯤꯡ ꯇꯧꯔꯗꯤ GDꯗꯤ ꯂꯥꯏꯔꯦꯕꯀꯣ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯀꯤ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛꯁꯤꯗꯤ ꯁ꯭ꯄꯣꯔꯠꯁ ꯂꯩꯔꯦ ꯑꯍꯥꯟꯕꯗꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯄꯣꯏꯟꯃꯦꯟꯠꯁ ꯂꯩꯔꯦ ꯃꯤꯂꯤꯇ꯭ꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯔꯦꯡꯀꯤꯡ ꯑꯦꯟ ꯏꯟꯗꯦꯛꯁꯦꯁ ꯂꯩꯔꯦꯕꯀꯣ ꯑꯗꯒꯤ ꯒꯕꯔꯟꯃꯦꯟꯠ ꯁ꯭ꯀꯤꯝ ꯁꯤꯅꯤ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯏꯗꯨꯀ꯭ꯋꯤꯇꯤꯗ ꯌꯥꯝꯅ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯔꯤꯁꯦ ꯀ꯭ꯂꯥꯁ ꯃꯟꯗꯦꯗꯒꯤ ꯍꯧꯒꯅꯤ ꯅꯤꯡꯊꯧꯖꯝ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯑꯩ ꯍꯟꯗꯛ ꯁꯤ ꯆꯠꯂꯤꯕ ꯋꯤꯛꯁꯦ ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯑꯃꯒ ꯔꯦꯟꯇ ꯂꯩ ꯑꯗꯣ ꯃꯥꯁꯨ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯌꯨꯝꯗ ꯍꯟꯗꯛꯁꯤ ꯇꯣꯏꯅ ꯆꯠꯂꯦꯕ ꯑꯗꯣ ꯑꯩ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯌꯥꯝ ꯇꯧꯗꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥꯅ ꯇꯧꯋꯦꯕ ꯑꯗꯣ ꯃꯥ ꯂꯩꯇꯕꯅꯤꯅ ꯁꯨꯝ ꯆꯔꯥ ꯁꯤꯠꯄꯒꯨꯝꯕꯒ ꯁꯨꯝ ꯍꯣꯇꯦꯜꯗꯒꯤ ꯆꯥꯁꯤꯟꯕꯒꯨꯝꯕꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯍꯟꯗꯛꯁꯦ ꯆꯥꯕ ꯊꯛꯄ ꯃꯊꯣꯡ ꯃꯔꯝ ナꯏꯗ꯭ꯔꯦ ꯇꯨꯝꯕꯁꯨ ꯃꯊꯣꯡ ꯃꯔꯝ ナꯏꯗ꯭ꯔꯦ ꯑꯗꯨꯅ ꯌꯦꯡꯉꯣ ꯑꯩ ꯍꯛꯆꯥꯡꯁꯤ ꯅꯈꯣꯏꯁꯨ ꯎꯔꯝꯒꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯃꯌꯥꯝ ꯑꯩ ꯂꯥꯏꯚ ꯂꯥꯛꯇ꯭ꯔꯤꯁꯦ ꯍꯣꯏ ꯑꯩꯅ ꯇꯥꯛꯄ ꯑꯉꯥꯡ ꯑꯅꯤ ꯌꯥꯎꯔꯛꯄꯅꯤ ꯄꯥꯉꯜ ꯃꯆꯥ ꯑꯗꯨ ꯅꯈꯣꯏꯒꯤ ꯀꯣꯔꯁ ꯂꯣꯏꯁꯤꯟꯒꯅꯤ ꯑꯩ ꯊꯥꯁꯤꯃꯒꯤ ꯄꯨꯔꯥ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯀꯣꯔꯁ ꯂꯣꯏꯁꯤꯟꯒꯅꯤ ꯃꯌꯥꯝ ꯀꯣ ꯃꯊꯧ ꯇꯥꯔꯦ ꯃꯥꯔꯥꯊꯣꯟ ꯂꯧꯅꯤ ꯅ꯭ꯌꯨꯃꯔꯤꯀꯦꯜ ꯑꯦꯕꯤꯂꯤꯇꯤꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯅ꯭ꯌꯨꯃꯔꯤꯀꯦꯜ ꯑꯦꯕꯤꯂꯤꯇꯤ ꯑꯗꯒꯤ ꯀ꯭ꯋꯥꯟꯇꯤꯇꯦꯇꯤꯞ ꯑꯦꯞꯇꯤꯇ꯭ꯌꯨꯠꯁꯦ ꯑꯃꯠꯇꯅꯦꯕꯀꯣ ꯃꯗꯨꯗ ꯃꯦꯠꯁꯅꯦꯕ ꯑꯗꯨ ꯅꯪꯅ ꯊꯥꯒꯗꯕ ꯑꯦꯛꯖꯥꯝꯗꯨꯗ ꯗꯤꯄꯦꯟ ꯇꯧꯏꯀꯣ ꯀꯔꯝꯕ ꯑꯦꯛꯖꯥꯝꯒꯤꯅ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯀꯣꯏꯁꯟ ꯂꯥꯛꯏ ꯍꯥꯏꯕꯗꯣ
MTS मैथ्स 20 मार्क खक्ता ओइरा मानले सर पुंग क्यादा तुमगदौब्रा अइदी यंगुको अइदी हाइदी कोचिंग ताकपनिना नखोइगी हौजिक यूट्यूब की क्लास तौब तारबसु अइ क्वेश्चन बेंग अमा लोइ थिगा हुंगा मथौ ताय करम क्वेश्चन लाकनी लाकलोइ लोइ येंग मथौ ताय सोनदसु अइगी ऑफलाइन कोचिंग अंगांग लैरि मखोइगिसु क्वेश्चन अमा मयम मथौ ताय दुना तुम थिएंगेबा नुमिदांग सुम पुंग अनि अहुमगा यौई अग्निवीर क्लास हंदक थादे होदोर अग्निवीर से येंगसी अग्निवीर की अहम आर्मी की GD की दोहाना मुक्तंग वैकेंसी सु लाखिसनोबको अदर फजन साइखाइसे फ्री द फजन ताके अग्निवीर से अई नखोइ द हाना हाइरिसिनी अग्निवीर की वैकेंसी लाखिंगेदि अग्निवीर आर्मी GD की से को पूरा कंप्लीट फ्री द स्टडी मटेरियल्स प्रैक्टिस सीट फंगनी ऑल सब्जेक्ट्स की GK की जो पानिंगाई प्रिंट तौब याबा अइना इसामकने सेमग पीनी नाउ मैम सिंदुगा पाथो दुगा हेंग थबक ओइरगा कसारद एमडी सारगा उनबा लाओ वा लोइरे होय RBI दा क्वेश्चन लाकनी है अदुगिनिको बैंकिंग गा अखोइगी SSC गा से खरा खेनबा लैबनेबको मैथ्स अदु खरा मानबसु यावरे अदु अखोइगी बैंकिंग सिना अखोइगी नंबर सिस्टम सिंप्लिफिकेशन सिगु मखल की क्वेश्चन हेना लाइ ngasi मैम अय हक्सांग से सी वीक से हक्सांग खरा नुंगाइते तुम चाम थोंगरम नाइते दुना ngasi क्लास तौरोय हेंग मंडे दगी सर आई सर्टिफिकेट टू 22 ओहनगद्रो सर्टिफिकेट टू करी है मोई ज्ञान ताद्रे मोहम्मद सिंगिसना से GD की एग्जाम दा अनव पैटर्न है से GD सिना अहानबा नखोइगी इडुक्विटी है कंपनी सिना लव एग्जाम ओइदोरिबा नतेबको इडुक्विटी ना GD लौद्रिंगै ममांगदा ऑलरेडी CGL की एग्जाम लौख्रे CPO की लौख्रे SSC CHSL लौख्रे स्टेनोग्राफर लौख्रे नत्रो सिलेक्शन पोस्ट लौख्रे सी हाइरिबा सिंगसि लौख्रे हौजि MTS अमुक लौदोरिबा GD की ममांगदा अदो अनौबनि एन हाइबसिदि हाइबा याद्रे ऑलरेडी लौख्रे मखोइगी हाइरिबा एग्जाम सिंगसिदा हंगलक्लिबा क्वेश्चन की पैटर्न आई लोइना येंगे एनालाइज तौरे अदो नखोइगी जो मथौ ताबदो अनौबा चैप्टर लाको गेर रीजनिंग गेर मैथ्स की आई लोइ ताकनी नखोइ दुगी करिमा टेंशन लौरुनो मैम यारबा चक्चाद्री बैंकिंग RBI असिस्टेंट ऑफिस असिस्टेंट की LPT टेस्ट यावबनिना ngमरोय मणिपुर की वैकेंसी लेतबनिना होय मणिपुर सिटी स्टेट की परसेंटेज की क्लास अहमदुना यारमनि दुगा टाइप लोइना कवर तौरमनि न येंगो नखोइदा वा मतंग हागे हयेंग नखोइ इडुक्विटी से क्वेश्चन मैथ्स की याम हेजन लुबा लाओ इचना मैम सिंग सिमा खंजिल्लो कलर विजन खरा नुंगाइते मेडिकल दा लैहोगद्रा दो मेडिकल की मतंग सिदिको आई चप चाबिदि हाइबदु याम दुगी नॉलेज लेजदे अदो मेडिकल की ऑलरेडी थबक चंखिबा नत्रगना फिजिकल की मरी लेनब खंग मीसिंग मखोइना मदुई मतंग खंग हेलेबको सिना मैम सिंग अग्निवीर की बुक से ऑनलाइन दगी कक्पा यागद्रो अग्निवीर की बुक से ऑनलाइन दगी होय लौबुदी यानी अदो आई खल्लिबा नोइद फ्री द पीबीगेना मैथ्स का रीजनिंग अदगी कनो से GK GS पूरा पाबा याबा टॉपिक वाइज जैसे कि है फॉर एग्जांपल बुद्धिज्म जैनिज्म इंडस वैली सिविलाइजेशन गुप्ता पीरियड मुगल पीरियड दुमई लेत्रो पॉलिटी खंगदे सर अमुक फाउ ट्राई तो सर व्हाट्सएप ग्रुप अमते सेमसी RRB थबक लाकबो RRB सिटी RRB की थबक सिटी ऑलरेडी मखोई कैलेंडर दि पिथोखरबनी अदो होजि खरा नेसिगा एग्जाम होइबा याय सर क्रम कांडे अमु हुदुना हयेंग लाकलिबा मंडे दगी क्लास होगनी इनाम के मैसिंग अग्निवीर से एग्जाम फुल मार्क क्या नो क्या द पास अग्निवीर से 50 क्वेश्चन होइबनी अग्निवीर देखो 50 दुगा सर अखोइसु कन्ना होनजगे अदुगा सर की माइसु पूरा पंगबोजगे सर तापसे ज्ञान फजना अदुम ताइ येंगो अग्निवीर दी एगी ऑनलाइन क्लास यावबा मणिपुर की खंगदे कसार की खंगदे को नाउ मैम सिंग थबक सोइदरा होयंगनी अग्निवीर आर्मी GD दे एकदम सोइदरनी हाइसि मैम सेकेंड अमु खतंग हाइ को GD की मरो बस टॉपिक खरा दुसो या हाइरके येंगो अग्निवीर की नखोई की SSC की कनो अग्निवीर की वैकेंसी दो
ꯑꯗꯨꯝꯇꯪ ꯂꯥꯛꯍꯟꯈꯤꯁꯦꯕꯀꯣ ꯑꯗꯨꯒ ꯂꯣꯏ ꯇꯧꯅꯤ ꯂꯣꯏ ꯄꯤꯔꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯇꯦꯟꯁꯟ ꯂꯧꯔꯨꯅꯨ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯇꯒꯤ ꯍꯧꯗꯨꯅ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯇꯨ ꯁꯥꯔ ꯇꯥꯛꯄꯗꯨꯅ ꯌꯥꯔꯗ꯭ꯔꯣ ꯑꯦꯝ ꯇꯤ ꯑꯦꯁꯇꯨꯗꯤ ꯍꯧꯖꯤꯛ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯀꯤ ꯀ꯭ꯂꯥꯁ ꯑꯇꯩꯁꯨ ꯇꯧꯈꯤꯅꯤ ꯑꯩ ꯍꯟꯗꯛ ꯍꯞꯇꯥꯁꯦ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯅꯤ ꯑꯩ ꯀꯩꯅꯣꯅꯦꯕꯀꯣ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯔꯦꯟꯇ ꯂꯩꯕꯅꯤ ꯑꯩꯒ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥꯒ ꯑꯗꯨ ꯊꯣꯡ ꯊꯥꯛꯄꯁꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯇꯧꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯕ ꯆꯥꯕ ꯊꯛꯄꯁꯦ ꯅꯨꯄꯥ ꯑꯣꯏꯔꯦꯗꯅ ꯑꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯅꯥꯏꯗꯕꯗꯣ ꯑꯗꯨꯅ ꯆꯥꯕ ꯃꯊꯣꯡ ナꯏꯗ꯭ꯔꯕ ꯇꯨꯝꯕ ꯃꯊꯣꯡ ナꯏꯗ꯭ꯔꯕ ꯍꯛꯆꯥꯡ ꯁꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯅꯣꯏꯁꯨ ꯆꯥꯕ ꯊꯛꯄꯁꯦ ꯃꯇꯝ ꯅꯥꯏꯅ ꯆꯥꯕꯤꯌꯨ ꯇꯨꯝꯕꯁꯨ ꯃꯇꯝ ꯅꯥꯏꯅ ꯇꯨꯝꯕꯤꯌꯨꯕꯀꯣ ꯍꯟꯗꯛꯀꯤꯁꯤ ꯀꯠ ꯑꯣꯐ ꯋꯥꯡꯉꯤꯔꯣ ꯅꯦꯝꯃꯤꯔꯣ ꯀꯠ ꯑꯣꯐꯁꯦ ꯑꯩꯈꯣꯏ ꯑꯁꯥꯝꯗꯗꯤ ꯅꯦꯝꯈ꯭ꯔꯦ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯀꯝꯄꯤꯇꯤꯁꯟ ꯈꯔ ꯋꯥꯠꯄꯅ ꯑꯣꯏꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯗꯤ ꯁꯨꯝ ꯀꯠ ꯑꯣꯐꯁꯤ ꯋꯥꯡꯕꯒꯨꯝ ꯇꯧꯏ ꯑꯒꯅꯤꯕꯤꯔꯒꯤ ꯀ꯭ꯂꯥꯁꯁꯦ ꯑꯒꯅꯤꯕꯤꯔꯒꯤ ꯍꯦꯛ ꯚꯦꯀꯦꯟꯁꯤ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯅꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯇꯧꯅꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁꯁꯤ ꯁꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯑꯦꯅꯤ ꯁꯤ ꯖꯤ ꯑꯦꯜ ꯈꯪꯗꯦ ꯁꯤ ꯑꯦꯁ ꯑꯦꯁ ꯑꯦꯜ ꯁꯤ ꯄꯤ ꯑꯦꯜ ꯂꯣꯏꯅ ꯁꯨꯝ ꯀ꯭ꯂꯥꯁ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯅꯤ ꯃꯌꯥꯝ ꯐꯨꯔꯤꯠꯇꯣ ꯐꯨꯜꯗ ꯈꯔ ꯄꯥꯕ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕ ꯖꯦꯅꯔꯦꯜꯒꯤ ꯀꯠ ꯑꯣꯐ ꯀꯌꯥ ꯑꯣꯏꯒꯦꯗꯤ ꯑꯩ ꯌꯦꯡꯗ꯭ꯔꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏꯕꯀꯣ ꯃꯤꯂꯤꯇ꯭ꯔꯤ ꯑꯦꯛꯁꯔꯁꯥꯏꯁ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁꯀꯤ ꯈꯔ ꯇꯧꯅꯤ ꯁꯥꯔ ꯑꯩ ꯏꯁꯄꯣꯔꯠ ꯁꯥꯔꯇꯤꯐꯤꯀꯦꯠ 2022 ꯑꯣꯏꯍꯦ ꯌꯥꯒꯗ꯭ꯔꯥ 2022ꯒꯤ ꯑꯣꯏꯔꯁꯨ ꯏꯁꯄꯣꯔꯠ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯤ ꯑꯩ ꯖꯤꯝ ꯁꯥꯟꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯀ꯭ꯂꯥꯁ ꯇꯧꯔꯕꯅꯤꯅ ꯑꯩ ꯖꯤꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯀꯠ ꯑꯣꯐꯁꯦ ꯑꯩ ꯌꯦꯡꯉꯨꯗꯦꯕꯀꯣ ꯑꯩꯁꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯌꯦꯡꯉꯒ ꯌꯥꯔꯒꯗꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂ ꯂꯣꯏꯔꯦ ꯁꯦꯝꯃꯒ ꯋꯥꯠꯁꯑꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯁꯤ ꯖꯤꯗꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ ꯁꯥꯔ ꯑꯗꯨꯅ ꯀꯃꯦꯟ ꯇꯧꯕꯅ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯂꯣꯏ ꯇꯥꯒꯅꯤ ꯁꯥꯔ ꯃꯦꯘꯥꯂꯌꯥꯗꯗꯤ ꯑꯣ ꯕꯤ ꯁꯤꯗꯤ ꯍꯣꯏ ꯃꯦꯘꯥꯂꯌꯥꯗꯗꯤ ꯀꯝꯄꯤꯇꯤꯁꯟ ꯌꯥꯝ ꯂꯩꯇꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗꯨꯒ ꯃꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯏꯁꯇꯦꯠ ꯋꯥꯏꯁ ꯚꯦꯀꯦꯟꯁꯤ ꯑꯣꯏꯔꯦꯗꯅ ꯑꯗꯨꯅ ꯀꯠ ꯑꯣꯐ ꯀꯣꯆꯤꯡ ꯇꯧꯕ ꯖꯤꯠꯅꯥ ꯍꯥꯏꯗꯤ ꯏꯁꯇꯦꯠ ꯖꯤꯁꯥ ꯏꯁꯇꯦꯠ ꯑꯃꯗ ꯀꯣꯆꯤꯡ ꯇꯧꯕ ꯍꯦꯜꯂꯤꯉꯩ ꯀꯠ ꯑꯣꯐꯇꯨ ꯌꯥꯝꯒꯅꯦꯕꯀꯣ ꯑꯒꯅꯤꯕꯤꯔꯒꯤ ꯅꯣꯏ ꯑꯩꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯅꯣꯏ ꯊꯕꯛ ꯑꯣꯏꯍꯟꯒꯅꯤꯅ ꯅꯈꯣꯏ ꯄꯦꯠ ꯕꯦꯆ ꯑꯃꯁꯨ ꯀꯔꯤ ꯑꯃꯁꯨ ꯖꯣꯏꯟ ꯇꯧꯕ ꯃꯊꯧ ꯇꯥꯔꯣꯏ ꯑꯒꯅꯤꯕꯤꯔꯒꯤ ꯇꯣꯇꯦꯜꯂꯤ ꯐ꯭ꯔꯤ ꯑꯩꯅ ꯑꯦꯝ ꯗꯤ ꯁꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯤꯗ ꯄꯨꯔꯥ ꯑꯣꯚꯔ ꯑꯣꯜ ꯃꯅꯤꯄꯨꯔ ꯂꯣꯏꯅ ꯇꯣꯇꯦꯜ ꯃꯅꯤꯄꯨꯔꯒꯤ ꯖꯤꯠꯅꯥ ꯏꯁꯇꯨꯗꯦꯟ ꯂꯩꯕ ꯏꯅꯥꯎꯅꯨꯄꯥ ꯈꯪꯗꯦ ꯅꯨꯄꯤ ꯈꯪꯗꯦ ꯑꯩ ꯂꯣꯏ ꯊꯕꯛ ꯑꯣꯏꯍꯟꯒꯅꯤ ꯑꯩꯅ ꯅꯣꯠ ꯄꯤꯒꯅꯤ ꯖꯤ ꯀꯦ ꯃꯦꯠꯁ ꯔꯤꯖꯅꯤꯡ A to Z ꯀꯔꯦꯟ ꯑꯦꯐꯤꯌꯔꯁ ꯀꯣ ꯁꯤ ꯄꯤ ꯑꯣꯒꯤꯁꯨ ꯇꯧꯅꯤ ꯁꯤ ꯖꯤ ꯑꯦꯜꯒꯤꯁꯨ ꯇꯧꯅꯤ ꯃꯊꯪ ꯇꯧꯁꯤ ꯑꯦꯝ ꯇꯤ ꯑꯦꯁꯇꯁꯨ ꯏꯁꯇꯦꯠ ꯚꯦꯀꯦꯟꯁꯤ ꯅꯠꯇꯦ ꯑꯣꯜ ꯏꯟꯗꯤꯌꯥꯅꯤ ꯑꯦꯁ ꯑꯦꯁ ꯁꯤ ꯖꯤ ꯗꯤꯒꯤ ꯑꯦꯛꯖꯥꯝ ꯅꯛꯁꯜꯂꯛꯂꯦ ꯏꯪꯂꯤꯁ ꯑꯦꯟ ꯖꯤ ꯀꯦꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯣꯏꯁꯟ ꯑꯦꯟ ꯑꯟꯁꯔ ꯈꯔ ꯄꯤꯕꯤꯔꯛꯎ ꯍꯣꯏ ꯑꯩ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯍꯌꯦꯡ ꯑꯣꯏꯅ ꯄꯤꯔꯛꯀꯦ ꯌꯥꯔꯦꯀꯣ ꯑꯒꯅꯤꯕꯤꯔꯒꯤ ꯑꯦꯖꯁꯦ ꯁꯥꯔ ꯆꯞ ꯆꯥꯕ ꯑꯃꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯒꯅꯤꯕꯤꯔꯒꯤ ꯑꯦꯖꯁꯦ 17.5 23 ꯍꯧꯖꯤꯛ ꯑꯅꯧꯕ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯄꯨꯔꯥ ꯑꯩ ꯍꯥꯏꯕ ꯉꯝꯃꯣꯏꯕꯀꯣ ꯍꯥꯟꯅꯗꯤ 17.5 21 ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ 23 ꯐꯥꯎ ꯑꯦꯛꯁꯇꯦꯟ ꯇꯧꯕꯒꯤ ꯋꯥꯅꯤ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯔꯗꯤ ꯈꯪꯗꯦꯕꯀꯣ ꯑꯦꯁ ꯑꯦꯁ ꯁꯤꯒꯤ ꯅꯣꯠ ꯄꯤꯒꯗ꯭ꯔꯣ ꯍꯣꯏ ꯑꯦꯁ ꯑꯦꯁ ꯁꯤꯒꯤꯁꯨ ꯍꯧꯖꯤꯛ ꯅꯈꯣꯏ ꯑꯦꯝ ꯇꯤ ꯑꯦꯁꯀꯤ ꯖꯤ ꯗꯤꯒꯤ ꯍꯌꯦꯡ ꯖꯤ ꯀꯦꯒꯤ ꯏꯝꯄꯣꯔꯇꯦꯟ ꯀꯣꯏꯁꯟ ꯈꯔ ꯄꯤꯔꯛꯀꯦ ꯃꯌꯥꯝ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯌꯦꯡ ꯃꯟꯗꯦ ꯅꯨꯃꯤꯠ ꯅꯨꯡꯗꯥꯡ ꯄꯨꯡ 9ꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯎꯅꯔꯁꯤ ꯁꯤ ꯖꯤ ꯗꯤꯒꯤ ꯑꯩ ꯅꯣꯠ ꯄꯤꯔꯛꯀꯅꯤ ꯃꯌꯥꯝ ꯍꯌꯦꯡ ꯗꯦꯠ 23 ꯑꯦꯛꯖꯥꯝꯗꯣ 22 ꯂꯥꯏꯚ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯈꯔ ꯀꯤꯕ ꯐꯅꯕ ꯇꯧꯅꯤ ꯖꯦꯅꯔꯦꯜ ꯏꯪꯂꯤꯁ ꯑꯦꯟ ꯖꯦꯅꯔꯦꯜ ꯑꯦꯋꯥꯔꯅꯦꯁ ꯑꯅꯤꯁꯤ ꯀꯔꯝꯕ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯣ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯖꯦꯅꯔꯦꯜ ꯑꯦꯋꯦꯌꯔꯅꯦꯁ ꯍꯥꯏꯕꯁꯤꯗ ꯖꯤ ꯀꯦ ꯖꯤ ꯑꯦꯁ ꯍꯥꯏꯕꯁꯦꯀꯣ ꯌꯥꯝ ꯆꯥꯎꯕ ꯇꯣꯄꯤꯛꯅꯦꯕ ꯑꯗꯣ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯗꯨꯀꯨꯏꯇꯤꯅ ꯍꯪꯂꯛꯂꯤꯕ ꯀꯣꯏꯁꯟꯁꯦ ꯇꯣꯄꯤꯛ ꯈꯔ ꯂꯩꯌꯦꯕꯀꯣ ꯃꯗꯨꯒꯤ ꯇꯣꯄꯤꯛꯁꯤꯡꯗꯣ ꯑꯩꯅ ꯀ꯭ꯂꯥꯁ ꯇꯧꯕꯗ ꯂꯣꯏꯅ ꯌꯥꯎꯔꯛꯀꯅꯤ ꯃꯗꯨꯒꯤꯗꯣ ꯅꯈꯣꯏ ꯄꯥꯊꯣꯛꯑꯣ ꯑꯗꯒꯤ ꯑꯍꯦꯟꯕ ꯀꯣꯏꯁꯟ ꯑꯟꯁꯔ MCQꯒꯤꯀꯣ ꯅꯈꯣꯏꯅ ꯄ꯭ꯔꯤꯟ ꯇꯧꯅꯤꯡꯉꯦ ꯇꯧꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯩꯅ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯁꯦꯝꯃꯒ ꯄꯤꯔꯛꯀꯅꯦꯕ ꯐꯣꯔꯃꯦꯠꯇꯀꯣ ꯃꯗꯨꯏꯗꯣ ꯅꯈꯣꯏ ꯄꯥꯔꯣ ꯌꯥꯔꯦ ꯏꯁꯇꯦꯠ ꯍꯧꯖꯤꯛ ꯌꯥꯗꯦ ꯃꯗꯨꯏꯗꯣ ꯏꯁꯇꯦꯠ ꯑꯃꯒꯤ ꯚꯦꯀꯦꯟꯁꯤ ꯐꯨꯜ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯏꯁꯇꯦꯠꯇ ꯊꯕꯛ ꯐꯪꯕꯒꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩꯇꯦꯕꯀꯣ ꯋꯥꯠꯁꯑꯞꯁꯦ ꯑꯠꯆꯥ ꯍꯣꯏ ꯑꯩ ꯉꯁꯤꯗꯤ ꯁꯦꯝꯅꯕ ꯍꯣꯠꯅꯒꯦ ꯁꯦꯝꯃꯁꯤꯕꯀꯣ ꯍꯛꯆꯥꯡ ꯌꯥꯝꯅ ꯉꯝꯗꯕ ꯃꯥꯜꯂꯤ ꯍꯣꯏ ꯑꯩꯁꯦ ꯍꯛꯆꯥꯡꯁꯦ ꯍꯟꯗꯛ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯍꯥꯏꯗꯤ ꯇꯨꯝꯕ ꯈꯔ ꯌꯥꯗ꯭ꯔꯦꯕ ꯑꯗꯩ ꯇꯨꯝꯕ ꯈꯛꯇ ꯅꯠꯇꯦ ꯆꯥꯁꯨ ꯆꯥꯗꯦꯕꯀꯣ
ꯑꯗꯨꯅ ꯆꯥꯕ ꯃꯇꯝ ꯅꯥꯏꯗ꯭ꯔꯦ, ꯇꯨꯝꯕꯁꯨ ꯃꯇꯝ ꯅꯥꯏꯗ꯭ꯔꯦ, ꯑꯗꯨꯅ ꯍꯛꯆꯥꯡ ꯈꯔ ꯁꯣꯛꯂꯦ, ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀ꯭ꯂꯥꯁꯁꯤ ꯂꯧꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤ ꯊꯥꯃꯨꯛꯁꯤꯒ ꯑꯩ ꯐꯖꯅ ꯑꯩꯈꯣꯏꯒꯤꯁꯨ ꯃꯊꯧ ꯇꯥꯕꯗ SSC GD ꯈꯪꯗꯦ MTS ꯈꯪꯗꯦ ꯀꯣꯔꯁ ꯂꯣꯏꯁꯤꯟꯅꯕ ꯇꯧꯅꯤ꯫ ꯌꯥꯔꯦ ꯃꯌꯥꯝ ꯅꯠꯇ꯭ꯔꯥ? ꯁꯠ ꯑꯊꯨꯕꯗ ꯁꯦꯝꯂꯒ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯁꯤ ꯀ꯭ꯂꯥꯁ ꯂꯣꯏꯁꯤꯟꯕꯒ ꯁꯠ ꯁꯠ ꯂꯥꯎꯅ ꯁꯦꯝꯗꯣꯔꯛꯀꯦ꯫ ꯃꯌꯥꯝ ꯌꯥꯔꯦꯀꯣ? ꯏꯟꯗꯤꯌꯟ ꯏꯌꯥꯔ ꯐꯣꯔꯁꯀꯤ ꯀ꯭ꯂꯥꯁ ꯈꯔ ꯇꯧꯅꯤ ꯏꯌꯥꯔ ꯐꯣꯔꯁꯀꯤꯁꯨ꯫ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯑꯗꯣ ꯑꯩ ꯐꯦꯁꯕꯨꯛꯇ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯑꯩꯒꯤ ꯖꯔꯅꯤ ꯃꯆꯥ ꯑꯃꯈꯛꯀꯤ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯈꯤꯕꯅꯦꯕꯀꯣ꯫ ꯑꯗꯣ ꯅꯈꯣꯏꯅ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯄꯥꯏꯕ ꯂꯩꯔꯒꯗꯤ ꯅꯈꯣꯏ ꯃꯗꯨ ꯈꯔ ꯁꯤꯌꯥꯔ ꯇꯧꯊꯣꯛꯑꯣ꯫ ꯑꯗꯣ ꯅꯈꯣꯏꯒꯤ ꯅꯣꯠꯁꯇꯨꯁꯨ ꯑꯩ ꯄꯤꯔꯛꯀꯦ, ꯍꯌꯦꯡꯒꯤ ꯃꯅꯨꯡꯗ ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ꯫ ꯑꯗꯣ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯇꯧꯔꯁꯤꯀꯣ꯫ ꯅꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯑꯣ, GKꯒꯤ ꯑꯩ ꯅꯣꯠꯁ ꯈꯔ ꯄꯤꯔꯛꯀꯦ꯫ ꯑꯣꯀꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯁꯨ ꯂꯤꯞ ꯂꯧꯔꯒꯦ꯫ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ꯫